Manipur Da Thokliba ising Ichao Asina Maram Oiraga Meeoi ahum Leikhidre Mapan Ashok Apan Nangkhre LISHING Kunmari Chani Humpumanga rom AMANG ATTA THOKKHRE HAINA Water Resources Minister AWANGBOW NEWMAI na PHONGDOKKHRE Hauzik lamdamasna Thokliba Ichao Asigi matangda ngarang News Secretariat laiba mahaki Office Chamber ki Conference Hall da paugi mifam ama pangthokre Lenga ki makok thongbo official kya yauna pangthokiba paugi mifam aduda Minister AWANGBOW NEWMAI na hai cyclone Maram Oiraga Manipur Da Thokliba ising Ichao Asina Maram Oiraga state asida punna kul chahumga nipuni pandi meeoi lak ama lising marpuni pan sama nifum doi awaba saitheng mayok nari masigi manungda meeoi ahum Leikhidre meeoi amana hauzik phawi oina thiba khangdana leiri loinana meeoi mapanna Ashok Apan Nangkhre meeoi lising tarani pan sama sukna ahumna saphagadaba mafam singda hondokhre hauzik phawbada state asiga oina lising kunmari chani humpumanga amang ATTA THOKKHRE yumda yokba sa ani Leikhidre Ichao asiga saitheng langlaba singi damak hauzik tongan ba mafam yangkhai taruk ta relief camp sing hangdoktuna awabada mayok neriba meeoi sing sangjafam piri masida Imphal East District Relief Camp taramanga amadi Imphal West District Relief Camp kolhumdoi hangle loinana relief ki mathau thaba potlam sing yenthokpa haure Ichao Asina Maram Oiraga lau ubaya ba lokom hectare chamriga Kuntramari ising na thumjinkhre infrastructure chamaga marfutara nithoi amang ATTA THOKKHRE loinana state asiga singi mafam chaniga humdrama thoida jingning khaibagi thodok sing thokhi awaba tarba sing asigi matangda mateng pinabagi damak ahanba Manipur rifles ta control room ama akhana na hangdona pungkun mari thabak paikhatli relief camp sing da leiriba singi chana thaknaba potlam sing sin langle marak asta lenga ki loisang khudingmak me kuntrama thoi phawba suti thadokre loinana ngasi thokiba order amagi matung ina mai tampam khudingmak jun ama phawba suti thadokre ising Ichao asida panduna leiriba meeoi singna Mari lainaba disease singna pikhiba helpline number sing da pau phawbirau piriba number sing asigi mathakta centralized helpline number sing da pau phawbiraktuna mateng lobiu lengak na panduna leiriba meeoi sing kanbagi thabak lepa leitana chachari mi kanbigi operationist ta NDRF SDRF Manipur Police Manipur Fire Service Air Force, Navy, Indian Army, Assam Rifles amadi tungan ba Central Paramilitary Force singna saruk yaduna angamba thakta hotnari Rescue Operation Sathaba asida ising Ichao yeng balak ba meeoi singna achoba ayat pan pibagi phibam mathengnari miyamna maram letan ising Ichao thokphamda chatpa tawbiganu masina mi kan mi operation da chauna apan ba ama ohanle amaramda ising Ichao asi loikraba matungda miyamgi hakselda akaiba ama pirakpa yabagi oithokpa chauna leibana lengakna health services ki phibamda akan ba mityang changduna paikhat pa yaba thabak sing paikhat pa haure asigumba laibak thiba thodok sing asi tungda thoktana ba miyamna turel torbanda lam khopchin ba amadi turel da phatta haudi thadaba na chingba tawbiganu thokliba thodok asi aikhoi punna ama tawena honaduna laksin minasi haina makna makhataki deforestation se chingdiam deforestation miyamna khangwe biduni poppy plantation region namane aduga u kakpa timber business tawba aduga hojiki reserve forest hoina thamba mayam sida yum tasilapa khun tasilapa asi mayam se apai praja singna bahab tabi da bahai tar asi su one of the reason ecological imbalance lai housing ki season sida si gumandong se kya lagta bani for last 4 months nongsla lagta almost drought ki situation lagta almost all the rivers se dry way bugi fibam lagta suddenly amuk rain la pakanda catchment area da floods lai housing ki mud flows lai landslide yaw silai siltations miyam lai